अहानबदा मरोइबा पाउ पिजरी रिम्स की डायरेक्टर फॉर्म थादो हाइदुना माहिरुइ सिंगना ngasisu khongjang changjinkhre NIRUPAMA Study Center ama Thobal Wangmatabada hangtokre G Yasika Devi amadi M Ravindra Singh taramna okre Nongmagi oiba legal awareness ama ngasi Lotus Club ki community hall da pangthokre amadi luwa nanba lamdam ama oihanan ba hotnabada west speaker sing pungning thogat piba mathau tai eco network Manipur Kurumjari Mami TV na sandok chaba Manipuri pau meeting tabiri basingbu NIRUPAMA MUTUM na taramna okchari pau sandok na pizari Regional Institute of Medical Sciences RIMS da mahai tamliba mahiroi nupi masa singda RIMS ki director na fazadaba tabada tujungba akampet ngangbada natana din amadi sub din na mahiroi singda ngaihak laitana mentally harassment pibagi mayokta ngarangdagi khongjang changshinduna lakiba adu ngasisu makhatana RIMS ki casualty mamangda yamlaba MBBS BDS MRI MLT BAS LP amadi basic nursing tamliba mahiroi singna RIMS director sindoktriba phawba khongjang handokloi haiduna sit in protest sathakre makhatana mahiroi singna taliba demand phangdriba phawba khongjang leptana changsingani loinana mahiroi singge maikai dege Manipur ki governor Ajay Kumar Balada memorandum amasu pisingani haire Ministry of Electronics and Information Technology Government of India ki makada Autonomous Society ama oiriba NIRUPAMA Imphal ge anoba study center amangasi Thobal Wangmatabada leiba Women Income General Center WIGC ki complex ta hangdokre NIRUPAMA Imphal gi leiriba short term kaya gi course sing mahiroi sing da tamhanba phanghangadoriba NIRUPAMA Study Center adu hangdokpagi thauramda NIRUPAMA Imphal gi Executive Director Dr. Y. Jayanta Academic Head Dr. Angom Bubo WIGC के Founder Secretary Oinam Indriya The Fancier Higher Secondary School Thobal की Principal K. Sarat Chandra amadi Peace and Freedom Academy Thobal की Principal Salam Zotina DICE Member Singh Oina Saruyake Thauram aduda WIGC के Founder Secretary Oinam Indira na Fongdok Kibada Thobal Circle ase Education Hub ama oinana ba hotnabada WIGC की Maikai dagi angamba mateng pangani NIRUPAMA na asigumba study center ama WIGC ki complex ta thambirakpa asi hainingai laitana NIRUPAMA ki executive director bo apen bu wapam kaya phongdokhi NIRUPAMA Imphal ki executive director Dr. Y. Jayanta na phongdokhibada akam patta leiriba NIRUPAMA ki sub center oina Senapati Churchanpur amadi Kakchingda hangkraba matung mari suba official sub center ama oina NIRUPAMA sub center asi ngasi hangbani Center asi hangnaba jaga pibibagi damak WIGC bu apen ba phongdokpaga loina NIRUPAMA leiriba short term course sing center asida tambagi khudong chaba phanghalagani amadi akampata adumak tamgadaba long term course amadi atai course pumnamaki admission process su center asida tawba yaragani center asina Thobal district manungda leiriba mahiroi singi damak hena khudong chaba piba ngamlagani haike College le raha special agar wa community college ani le raha agar si anak tu se yam lo school tara le agar population si ye mura anak misi taru kumba agar faculty amadi anak misi taru kumba training ko yane na khali agar maya yo su ko ya ko ngi la ku ya ni ko kiman mo ji ngi la ku ya ni ato ko ngi ko su ya ni agar sana sala
waithauꯕꯒꯤ uibuwa chingba ngamba chingbu sona dungdi aduna center oiba inju piba aduna adagi ichena ga haina nangna bamba ga di lojero la season temporary asona kan da khara chawba sigi double oiba ma dan thamani sang diyo sang di sigi nam sigi sapa hamba amani tabibu ga asisi da sigi piba ko regional AI lab semiconductor aduna drone lab aduna solar lab nam sigi nam sigi na visit Council of Higher Secondary Education Manipur na lauba Higher Secondary Examination Lising ani kun mga da Science Stream da 8 position laurakraba Nagamapal Singjubum Leiraktage Moirangthem Zayanta Singh Amadi M Kiranbala Devi ani ge machanupa Moirangthem Robinson Singh loinana Thawal dage Guru Mayum Bobby Sharma Amadi G Bizia Devi ani ge machanupi Guru Mayum Yasika Devi bu Salin Digital gi ngamjaba kharadang haina mingthonba Thauramgi Makada Mahiroi Ani Asigi Mayum da Chatuna Harau Taramna Okre Taramna Okpaki Warol Piraduna Salin Digital Gi Chairman Dr. Fanjawam Lanajit Singh na Haikibada Hauziki Matamda Tuition Culture Algi Chatnavi Ama Lairiba Asi Afaba Khudam Amadi Nate Adubu Khanglak Matamda Oza Singbu Lanai Oina Tanaduna Khangnana Bahotnabadi Mathautai School Amadi Tuition Chanana Bahotnabada Masana Pajaduna Khangnana bahona bagi matam ipang phangdaba kaya yauri masina mahairoi singda tungi punsida hotna ningba wat bagi machak ama oirakani ngasi aikhoina taramna okchariba mahairoi ani asigi mama mapa sing lainga ki thabak tawba amata nate adubu makhoina masagi damak hotnariba asidi thagatba phongdokli mahairoi ani aduda certificate of citation lengyan buke amadi achamba khudol kaya piduna taramna okay Kakching District ki manung chana leiba Hianglam Police Station ki mityang makada Lotus Club Hianglam Mayai Lekai amasung Loyanganba Village Level Federation BLF anina punna kusam naduna nong magi oiba legal awareness amang ngasi Lotus Club ki community hall da pangthokre ngasi pangthokiba thauram aduda Elangbam Ibo Chauba President Lotus Club Hianglam Mayai Lekai na Thauram Bapu Chongtham Binoy MPS Additional SP Operation Kakching na athoiba mithung Elangbam Surendrajit Adaksha Kakching District Elangbam Devakeswar Pradhan Hianglam GP A Romendro MPS Additional SP Law and Order Kakching Khundrakpam Hemabati OC In Charge Hianglam PS MPS Provi Elangbam Banu President Loyangambi BLF Thauram aduda akang ahising oina TH Ragumani Assistant Public Prosecutor APP Judicial Magistrate First Class Kakching amasung Maitan Kaisangbam Jamuna APP Chief Judicial Magistrate Thaubal anina lo na piriba tongan ba ek singi matangda marik chumba wafam sing thamduna miamda khanganki Thauramgi matangda A Romendro Additional SP Law and Order Kakching nahai Aikhoina ngasi social media da angak pafangna chawkhalakpagi matung ina social media dagi crime kaya amsu thorakli maram masena social media sizinariba angang dagi hauraga aikhoi khudingmakna yamna cheksin gadabani aikhoina karigumba photo ama video ama natraga wai khara social media da post ama thagatpa matamda yamna munna khantagadabani aikhoina thagaliba post aduna mingonda kaigadaba Kunaida Kaikadaba Natraga Lebaki Oina Kairakadaba Oiragadi Madugi Oiba Logi Cherak Lay Haiba Asi Kauroidabani Maram Aduna social media Paiba Matamda Yamna Section View Hainasu Mahangna Makatana Fundoki Rangani adu tawni ok tawni nang yengaga thabok tawragadi adu jong yadaba ko aduna sigi khata understand aduna sigi topic se yamna sangre aduna yamkana tawai mathok dadi but police na kainga center da thumani mi leragadi akoi mating data taragadi anytime police station da ro adi any akoi mayam lejes de tum copy biro akoi ga adum khusam da thabok tawmi na je haisma ai akoi sai haisage
adagi amana akhoi madam koi APP na zo happy me akhoi ngasai gi pokso kai haidra ko ada po yam kairo ne sam ha ka da akhoi gi pi ngai dagi he ho budagi akhoi gi sam ha ka doctor na tu tore nupi no pani khangi lo thoye tu tore imung mung na lona clinic ta tawdna ko ta tu mayam sum mayam le ga tu makha gi ek le du da ngasai gi madam Kangleipak asida leiriba sagaicha yek salai phurup khudingmakna khana chawba iputo wangbren sugnugi kumon kumja khudingi harau saksen tamba thaudo kumai sanabagi thauram chai asigi oinasu tha asigi 13 maitai thajat kalen gi 13 panba nongmaijing numitage harau saksen tamba haudokpa thaudo kumai sanaba hauragani thauram asida ibudogi mafamda hairang leiran katpi ningba thogol tobi ningba pumna mangna ibudogi masai gonda thogol toba lakpiu haina khana chawba ibudo wangrel gi hidang khaidem biramanina leibak miyamda apel tawrakli khana chawba ibudo wangrel thogol lukki mihut sinduna ibudogi hidang khaidem biramanina sugnu haiban lamdam asigi leiminari ba phurupsa tongan tongan ba sagaicha yek salaicha khudingmak loinana kanglei asida leiminari ba ichil inau leibak miyamda apel tawradun hai Kalian gi 13 ni panba nongmaijing numit tage harau saksen tamba haugadoriba numit asida khana chawba ibudo wangbren ibudo lokning do amade lining thau sanamai ahumgi jingkaba lamthoktuna ibudo gi thongni thauram sing tawraba matungda khana chawba wangbrena jingthantagi yengtharaklaga kanglaicha khudingmaki awa ana pumnamak pokpinaba amade kanglaipak tanliminari ba aikhoi khudingmaki punchi chengjel Bibinabagi Tony Tauram Ama, Haiba Nongmaijing Numit Asida Pangtokani. Ibudau Harau Saksyan Tamba Asida, Poire Lamdam, Mapam Kayadagi, Khana Chawba Ibudau Wangrengi, Kuya Kada, Hirang Lerang Katpiningba Amadi, Ibudaugi Sana Sangagi, Kanglei Sumangda, Togol to Winning Basing, Ireja Kudik Magna, Ibudaugi Harau Saksyan Tamlingagi Manungda, Haibadi, Korau Leipa Popa Amadi Yumsakaisa Numit Asida Lakbiduna. Ibudaugi mafamda thogol tawbiranaba kangleipak singda mipum khudingmakta harau sakseng taminasi haiduna aroiba oina ibudaugi masai gondagi appeal tawrakli loina leiriba ireichada leminariba khunda menariba mipum khudingmakpu punchi chenggel pibibagi thoni thauramama hariba nongmaijing numin asida pangthok jagani loina Khana chawba wangrengi harau saksem tamba haibasi numit mari mangani changmanina marak aduda aikoi thoni thorom tawbada arapa mafamdagi lakpada khara khudong chadaba laiba maramna maru oina laipak pokpa amasung yumsa kaisa hariba numit asida arapada amasung anakpada laiba khudingmakna idobada katningba thoni thorom tawbiningba loina jagoi saningba kaya singasi Laibungna Hariban Numit Asida Akaknana Miam the Paujanjari loina na Hariba Yumsakasha Numit Asidagi Akoi like Hainabagi Ibendo Kainabagi Toramadu Pangtok Jabal Loiragani Aduna Loidregi Mamang Asida Harau Saksem Taminasi loina Pakistan amasung Pakistan occupy Kashmir POK da leiba terrorist camp singda ngasi ngarang target tawduna chathakiba strike adugidamak Prime Minister Narendra Modi na Bharat ki Armed Force bu thagat phongdokhre Operation Sindur hogdoktuna terror target sing mang takhan khraba matung pung kharagi matungda Prime Minister Narendra Modi na chairman oiduna pangthokiba cabinet mifam aduda Defense Minister Rajnath Singh na operation adugi matangda cabinet da paudamki Indian Armed Force na chathakiba thabak adu cabinet mifam aduda saruk yakiba khudingmakna thagatpasu phongdoknaki Prime Minister na Defense Minister Rajnath Singh amasung National Security Advisor Ajit Dovala su tongana unaki hairi loinana oirakliba phibam asigi matangda kopna khanaki hairi Laingaki amadi private school singda tamliba mairoi sing puthok pusin tawbagi thabakta chatna kanglon ngakna jatlibara haina yengsinba thauram ama School Education ki Director NG Bogendrona Hongdokre
wafam asi Bhupendrada wafam asi Babuparada leiba RNSA gi office da pangthokpa pawgi mifam amada Manipur lengaki amadi lanai mahaisang singda tamliba mahairoi singi transportation gi system asi kumjali sing amaga rakpigani kumjali sing aniga taramanga gi September Taramarida Manipur Gazette da phongkiba chana kanglon sing ngakna chalibra haibasi Tampaki school singda JEO singi team yauna traffic police ki SP ga khusamnaraga file da field da chatuna yengsinba horagani hainasu phongdoki Mahaisang singda mahairoi sing puthok pusin tawbagi kanglon ase matung ina seat capacity maintain tawribra haibasi yengsingani hairi gari thawbagi chahi sudriba angang singna driving license phawba paidana school singda gari macha thauduna mahai tamba lakba yawbra haibasi su yengsinba horagani loinana mama mapa oiba singsu chahi sudriba angang singbu gari thawanduna school kahan biganu hainasu mahangna makhatana appeal tawraki Hairoki seller group amadi club singa pulaga tarataruk suba oina Hairoki tongan ba lekai amadi Hairok Wangsing river gi khongbaldagi bottle na chingba plastic makhal maru oina pet bottle sing recycle tongnana ba Asok traders na kg masingi sel piduna ngasi su leibagi tanja longmina jabani plastic na chingba waste mayam ama mafam chadana lamthok lamba arembada manghallaga Lairamba adu khongatlaga mafam chaba thamlaga mapung fana segregation tawraba matung recycle tawnanaba amadi sell onthoknaba khulsinnaba hanadagi hauna plastic pollution hanthananaba waste management mapung fana chathananaba eco network Manipur na hotnaduna lakliba adugi makha chathajabani Manipur gi miyamna thokliba plastic pollution amadi mafam chadaba amot akai lamthokliba ase Hanta hanana bokotnabada isa gi thaudang khara lawbiyu haujikti aikhoina arembani khaliba polam khudingmak sel onthokba yarabanina value yaude khanbiganu mafam chanabu thambiraba mapung fana segregate tawbiragadi aremba amata leite hiram kayada kana baromda sejinaba yai mapung oina pet bottle haibadi isingi plastic bottle atai bottle kharadi masigi kana ba adu khangminaduna komjin tasin bahaure masi mapung fana sel onthokuna lagli makhatana haujik darkar oi ba asina plastic recycle tawnana bahotnabada nupi gi sanitary pad angang gi hargis amadi recycle tawbagi process tawbibada natraga for lengang nasu recycle tawnaba honariba plastic pu recycle tawnaba honariba amora ka singwation na honariba waste picker sing dasu hena mapung phaba support pibiba aduga miyam nasu isagi amot pasing isana mafam jana thammakanda madu mafam jadana saithokta bida molhanda bida maduna masak thianda bida aduga thamna hona minasi akhoi khudima plastic pollution hantana hona bada isagi ba ngam thodang lominasi Manipur lu nana thambada amade climate change ki saitheng ase hantana hona bada khoi gi thodang du lowra kanda akhoi nasu logjaba Manipur lengang nasu lowra kanda punna madugi chapchaba thodang du lominar kanda kwaidagi na lu nan ba lamda mo oyamina ba aduga lagliba climate change ki saitheng nasu khara du su thengna ba ngamina ba dugi tangai phadubudu lei loina na Manipur miyam nasu plastic sing mafam chadana langthokpa tawbiganu amora kai sing mafam chadana langthokpa tawbiganu akhoi paisa onthokpa yare bese koi khudi makhangminara kanda value yaudo bopor amata te hiram khudi makta koi madu kana ba hiram da sinasi plastic khullu bagi plastic tongchilu bagi madu recycle tawnana ba lobo lapi badagi madu khullu bagi paisa su phangle lu banan ba lamdam amusu ohelle aduga environment kan badasu yamna chawna mateng pangle
Manipur Governor Ajay Kumar Balana ngarang Chandel District Chatuna mafam adugi law and order fibam review tawkibaga loinana district adugi chawkot thawranggi thabak kayagi maramda yengsinkre hairi. Governor na ngarang Chandel District Headquarter da thunglaba matungda District Library Chandel and Information Technology Center ge conference hall da mifam ama Governor na chair lauduna pangthoki. Mifam aduda Deputy Commissioner Chandel amadi mari leinaba officer sing saruk yaduna Center Sponsor Scheme gi makhada paikhatpa thabak sing mai pangna pangthokna ba khanaki hairi. Mifam aduda Deputy Commissioner L Chandra Kumar Singh amadi District Level Officer singna district adugi oina paikhatliba thabak thoram sing Governor da mayek sengna khanganki. Mifam aduda SP Chandel Babita Rani na district aduda district police ke maikai dagi district asige law and order amadi miyamgi punshi amadi lanthum ngak senbagi matangda District Police Chandel na laukadiba thabak thoram sing Governor gi mafamda mayek sengna khanganki. Loinana Governor na district adugi lairiba civil society organization singasu interaction tawduna CSO singi apamba amadi tawhaningba thabak thoram kayasu khangdokminaki hairi. Security Force na aina thingkrapa lalawlo KCP PWG gi mioi ama fare hairi. Police ki paw ama ki matung ina farba mioi adu Imphal West District ki Wangu Police Station ki manung jana leiba Thambalaima High School Iram Sifai Leirak Asangba manaktagi phabani. Farba mioi adudi Arambam Bir Kumar Elias Kanba chahi nifuga taretni Kangla Tombi Mantri Bandagini haujigna Thambalaima High School Iram Sifai Leirak Asangbada Leibani Hairi Mahak Tampakta Leiba Tongan ba government officials brick farms banks amadi Misa Miyamdagi demand letter pisinduna sel khaibada jenaba miyoini Mangondagi mobile handset ani amadi sel oina lupa lising ahunga chamangaga kontra amadi Aadhaar card yawba wallet ama fargatle hairi amadi Manipur Police na aina thingkraba lalawlo KCP City Maitege Miyoi ama Patsoi Police Station gi manung jana leiba awang khuno mayang leikai dege phare hairi pharba miyoi adudi oinam sana macha maitai chahi kunga taret ni Imphal West District ki moidangpo khuno mamang leikai dege ni mangon dege chaka ani panba gari ama chorphone machugi bag ama sim card ani yawa mobile phone ama amadi wallet ama phagatle hairi Amaromda Security Force na tongan mafam singda makata na irang thoktarana ba section tharang lokhatpa oina thiba humbagi thabak leptana chathari Manipur Police Control Room na thadorpa warul amagi matung ina Thobal District ki Nongpok Sengmai Police Station gi manung chana leiba Warok Hill Range Village manakta thiba humbagi thabak chathabada khulai kaya phagat pangam khre hairi Phagalaba khulai sing adudi magazine yawba 303 rifle ama detonator yawdaba 36 hand grenade mari Pompi gun improvised mortar ama insas maru ani insas LMG magazine ama camouflage long pen ama amadi camouflage shirt amani hairi All Manipur Working Journalists Union Amzugi President amasung Standing Committee members singi Mikhal pangthokhibaga loinana committee asigi ngasi phangkhiba ahanba mifamna member ani nominate tawki amasung ing kumja lising ani kunmanga lising ani kunga taret tamgi Standing Committee pham sing sinakre hairi Amzu Standing Committee pham sinakraba sing adudi President da Hyderabad Headlines ki Asem Bakta Vice President Pugna Famgi Soren Sangbam Sonia Devi General Secretary da ISTB gi Khoirakpam Nauba Finance Secretary Aikoigi Panthungi Laima Pokpam Sanjit Kumar Joint Secretary da Imphal Times ki Konthaujam Gita Devi Manipur Press Club ki Secretary Thingbaijam Lakhi Kanta Secretary Publicity SKTV ki Jaya Lakshmi Thangjam Secretary Games and Sport Ichel Express ki Haubam Praveen Kumar amasung Internal Auditor Laisram Kamal Jet Impact TV gi Alangbam Ajit Kumar amadi Kanglaipa ki Mairagi Suraj Sanamna Standing Committee member oina thau puhankre Standing Committee gi member oina President na
nominate tawkiba members sing adudi Jayalakshmi Thangjam amasung Laisram Kamaljit ni haire. Manipur State Rural Livelihood Mission MSRLM gi makhada semkhiba select group singi apunba body ama oiriba Lingjal Thoibi Village Level Federation Wangu na sinduna ngasi free medical camp ama Kapching District ke Wangu Laifam Awang Primary School da pangthokre Community Health Center CHC Wangu Laifam ga punna kusamnaduna hospital asige MO in charge Dr. Laisangthem Inaukta Atai Doctor Nurse amadi staff single loinana pangthok minakhiba free medical camp aduda BP blood sugar test KFT LFT atai test makhal sing medicine dental yauna chathakiba ana layeng bagi camp aduda Lingjal Thoibi BLF ke president Mayang Langbam Joymala secretary Sanasam Ibemcha cashier Sanasam Lily MBK Sanasam Sarita amadi SISD cadre Moirangthem Monica amadi BLF asigi makhada leiriba select group singi members sing angang yauna akoibagi praja miyamda lemna layengkiba aduda punna miyoi chamaga 16 mukta lemna layengba khudongchaba phanganki amadi layengba lakiba singda lemna hidak langthak singsu piki free medical camp adu pangthokpagi matangda Lingjal Thoibi BLF ki master book keeper Sanasam Saritana phongdokhibada Lingjal Thoibi BLF ki oiba annual action plan sembada sahi asigi manungda pangthokadaba thabak thoram sing adugi manung channa hairiba free medical camp asi pangthokpani camp asi pangthokpada CHC Wangugi Dr. Singh atai staff Laikai gi club amadi medical camp pangthokpada mateng pangbirakhiba school gi oja singbusu apenba amadi thagatpa phongdoki Saben amadi ed asida lairiba halaman sing amadi angang singi oiba akoina bela sigi annual action plan amagi pandam makhada akoina free health camp amang asi pangthokjaba ngamjaba asi da akoigi mating sauna tawbirakleba akoigi mana nakpada laiba hospital asigi staff sing amadi lekai asida health tawduna laibiriba akoigi lekai club sing amadi ayamba fazana akoida support tawbiriba school asigi staff sing busu akoina Hyderabad ki Harihara Kala Bhavanda ngarang numidang pangthokiba George International Film Festival Lishing Ani Kunmanga gi award ceremony da Dr. RK Nayansana Devi na puthokpa Rakesh Nauremna direction piba Manipuri feature film Yahu Thengba Khoimu Blossom of Love na best feature film takibaga loirana lemjaninga oiraba award adu film asigi director Rakesh Naurem gi mafamda Telangana Council of Higher Education के Vice Chairman Professor Itikala Purushotham amadi George International Film Festival के Founder and Chairman Sanjos Tagaram Guru na khusina rakre Malem gi oina apunba film Chamri Rom na saruk yakiba film festival adugi Best Short Film na Nataras Ravindra Guru na direction piba Patru Devo Baba Best Film Best Documentary Film na Krishna Reddy Katurlana direction piba Tilakamna takibaga loinana award sing khusinake Lamdam asigi saknairaba screenwriter amadi filmmaker Khoirakpam Biswamitrana screenplay amadi dialogue oiriba film asigi producer Dr. RK Nayansana Devi amadi director oiriba Rakesh Nauremgi debut feature film amani Ningsing Bayabadi Yahau Thengba Khoimu Haiba film asi Lising Ani Kun Marigi December Kuntrama Thoida Manipur State Film Development Society Imphalgi Auditorium da Ihan Hana Tribute and Press Show Oina Utkraba Matung Auditorium Asimakta da Chahi Asige January Mapanda Official Release Taukiba Film Amani
Security force na black ta SIM card yolamba mioi ani fare police ki paw ma ki matung ina KYC yautana yolam liba SIM card sing adu aina yadaba ma onga seasonana ba oiram ki haire farba mioi ani adudi Laisram Rajesh Singh Elias Tomba chahi 18 ni Khangabot Patri Khunau Laikai amadi MD Nawaz Khan Elias Was Khan chahi kunga taret Sangai Yumpham Cherapur Mayai Laikai Part 2 dagini haire makhoi animak Sangai Yumpham Cherapur Mayai Laikai Part 2 da leiba dukan amagi mamang dagi fabni haire makhoi dagi mobile handset mari Aadhaar card ani amadi notebook ama SIM card nifuga mathoi amadi biometric fingerprint scanner yauba bag ama fagat pangam le haire Manipur Police amadi CRPF ki apunba team amana mioi ani DIC liquor liter lising ani ga jamanga ga konana fare haire police ki paw amagi matung ina thodok asi Imphal West District ke Naka Point Jiru Lamkhai Sangaithel outpost manakta ajat ok sing check tawbada pawangam khibani haire faraba mioi adudi Paujanglung Kamai chahi kuntraga mapan amadi Dithai Pau Golmai chahi kuntraga nithoine Makhatana darkar oiba thabak chathanana ba chakamari panba gari ka konana polam sing adu lokhatkre haire nakal amaromda Manipur Police na gari huran ba amasung lakpa singi mayokta chathaba akhanaba drive ta tongan ba makhal ge gari punna ahum phagatle haire amaromda gari da tinted glass lokthokpagi chatharak pa drive ta ngarangsu gari ni phugu mathoi phaduna tinted glass lokthokre haire (47) State Level Sub Junior Boys and Girls Handball Tournament lising ani kunmanga amadi First State Level SSC Veteran Handball Tournament lising ani kunmanga sponsored by MS Thauna Enterprises, a business unit of Khurai Koncham Laikai Multipurpose Cooperative Society na sponsored tawduna Manipur Handball Association amadi Social Standard Club SSC ga khusamnaduna handball tournament hogdokre Haudokiba Thoram Aduda Chief Guest Thangjam Arun Kumar Singh, Honorable MLA Wangkai AC, Special Guest L. Jayananda Singh, O. Priyo Kumar Singh, President Manipur Handball Association, Guest of Honor Thoksom Sunil Deva, Principal Success School and Patron Member of SSC, Sandravam Ongbi Thoibi Devi, Executive Engineer, PMGSY and Patron Member of SSC, Nauram Sarat, Retired Assistant Conservation of Forest and Patron Member of SSC, Functional President W. Tarun Kumar Singh, President SSC, Haiba Mioy Singh Asina, Ngasi Haudokiba Handball Tournament Aduda, Dice the Funky, Ngasi Ahanba 47 State Level Sub Junior Boys and Girls Handball Tournament. Lising ani kunmanga gi opening match ta SSC Khurai versus CYDOL Lilong Chejinga sanaki. Asi sanaki ba match aduda CYDOL ki player KX Hitona score ani Y Indrajina score ani KX Boris na score ama amade Ricky na score ama chanduna punna CYDOL taruk aduga SSC gi player and Bhaskar na score manga W. Singkhai Nganbana score mari N. Jidena score ahom S. Rajuna score ani KH Atangbana score ani amadi N. Robinson na score ama chanduna punna SSC na score taragatare chanduna SSC na CYDOL yam laina taragatare tarukta maithiba piki haire Mutta pesa khara kai ko thamse ai bo hamdu yam phajaba dugumba no kai idea amani to budu koi adum koi Manipur ki chanabi oina leiriba kan kendra tu leiriba constituency tu leiriba top sing asi matam gi leiriba representative sing duga dum kusam na gadi chami na mangakni club ki kari ko matabak tawai ka amala pada dum leijari representative ke mai ki degi adum angam bamateng pangba sana khona bagi boile basu atu pa activities ka ka dusu club sing jiga dum kusam na ga chami nei sana ba sam najer bata koi Manipur am chanabi oina yaksing gi sports ko mada kari ko mada su club sing ji loina
lekai lekai ki roni routing sports sili masida su koi ki site ki dum ngamba teng pang dun lai sanaroi sing hojiki matamda yam wa ma matamni selection phangakpa manipur selection phangpa national level da sanaba chalam dai da angang sing kendra gi lai bangang sing imung manung na dong cha da ba ticket tan ko pesa lai Aroibada Maroiba Pau Mohana Bizari. RIMS के डायरेक्टर फॉर्म थादो हाइतुना माहिरुई सिंगना ngasisu khongjang changchang khrei NIRUPAMA Study Center ama Thobal Wang Matavada hangdokhrei Ji Yasika Devi amadi M Robindro Singh taramna okre Nongmagi oiba legal awareness ama ngasi Lotus Club ki community hall da pangthokre Ubanan balamdam ama ohenna bahona bada West Speaker Singh pungning thogat biba mathok tai Eco Network Manipur Hauziki oina MAMI TV na sadok jaba Manipuri pau matang asada loisindare makata ba pau gidama